mayambu ahan namaktada wari na chonggi maikidagi ikok no na taram noksiri ngasidagi aikhoigi wari anoba amam haujare wari se hanana adum pau tabiram lagani khangbiram lagani miyamna nuksina pamna tabi khraba amanba lairiki tamani aduga itaw tangten gi tangten aduga handak lusin khiba nongma panba ahing wari gi kichubi makhoi ahumna juk ama mapok amada thengna khibagi wari amada yufamodana sagatchabu wari ni mapok tuda aikhoi ahum wari ase maru oina fiction ngaktani karigumba aikhoina wari si paba matamda soi khiba kaya ama yawrabasu taba nungaitaba matek yawba tarbasu mayam ngakpigani ngasidagi haujare aikhoigi wari mapok tuda aikhoi ahum amanba larikki wari gi matamda thobicha sonduna lenkhiba tamani ni sirba matungda magi thawai asina thobicha bu question senei koitan tali thobicha bu nuksiba mangondagi kaidongai mayeng takide adabu mahangna tamnaruba mahangna ongnaruba nupa aduna thobicha bu magi nupiyuna lokhiba matam asida tamani gi thamoi machet takhe mahangna lai gara khurumjaki mag taibung miyona pokchage haduna haijaki adabu laibok thibadi thobicha gi macha oina pu haiba matamda nuksina thobicha da mani ima kaukhiba tamani ni ima thobicha kaukhibani nasidi mapok kaya gi matungdani makoi ahum punna thengnabagi wari ase lakliba numit ase numidang waram gi matamni matai manaw makoi ani thabak surami magi nupidi masa lumlabani tha 7-9 surakle magi nupana thabak subada mateng budi khare pangi adubu masadu yamna wabani na magi nupana suba yawgunu hadu yawhande numidangi matam urakle numidangi magi nupina ngamboi ngamduba chak thongbuda nupaduna mateng pangsili asumna matai manaw ani edo chak chaba loiraba tung phamungda makhoi ani phami phamlingai talak asida nupaduna magi nupida munna yeladuna wangalai e nupi amukti lepkhulune yamna phingna ngalak pawasida magi nupi sungladuna kedorabano phamlambadagi magi nupi hogolakka matam asida nupaduna ngakna nupi rig mabukta nale haima kinune ngasaida kanglamba natra nangi puktubo aduga nangi puksi hamisina karigino nupi du kya thawa sarudabani maksu nanthaduni yemli masu nalaga yengi haima asida hamkre kino kamai toina sibo magi nupadu ngakpuduna kino tursibo tha 7-9 suruba nangna nabagudu ikang kalamani aduga hamisina kamai toino kedaramni sibo nangbu nasada nungaitaba karimata tawdabra nupidusu magi masada nungaitaba habadu kanne hena phawdabadina aidi kisum tawdebo adabu masi oibi yabrane kaino matam kuina kalma pugasina ngasi hamlibasibu as bolawbi kamlaga yitumna ka thingibada hamgibadu ngaine asibu yabrane iba aisibu kisum toroiko nupidu ki pakattu matawduda magi nupana nangbu khong ham ka chalubra angang du ta hawrabra as tha saida nupadu su question cheli tha 7-9 surba mabu kanglambu nupiduna mabu halambasida makhoi gyan tadri imung asida makhoi ani marang tawri nupina pakatpadigi magi nupada imada pau pisirahai mamaduna asomda yumjai tumi aduga makhoina asom thangnabada ka ama tongana sabani magi nupana karamna haini asumna khanjanari aduga asom nakandana muk kari kamdori tamani ahangba atiya thakta magi larik adu koladuna phamli koi pairi mahaki matawodabu mit kuptaba makhai ngasai makhai lai amani yengli phana kuini yenglaba thungdadi manigi manaktamna pasilai aduga wa hairare tamani kino nang toridabo nangbu asida mulai sikagino mani thawa sade larik adu saigada chepluga yengdabu gale ai ngambroi taibung miyoina pokani su haiba aduga pokpuna su pokte ai magi pukta leiba talle ai thoreini wadu tabada laiduna hey adu yadene
ꯅꯍꯥꯛ ꯃꯄꯣꯛ ꯑꯃ ꯇꯥꯜꯂꯒꯗꯕꯅꯤ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯀꯥꯔꯟ ꯃꯊꯣꯡ ꯆꯥꯗꯕꯗꯨ ꯇꯧꯅꯨ ꯆꯠꯂꯣ ꯆꯠꯂꯣ ꯅꯪ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯅꯍꯥꯛꯇꯤ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯗꯥꯎ ꯌꯥꯕ ꯃꯤꯅꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯃꯄꯣꯛ ꯀꯌꯥ ꯑꯃ ꯄꯣꯛꯄ ꯐꯪꯕ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯈꯛꯇꯅꯤ ꯆꯠꯂꯣ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥꯗ ꯅꯪ ꯆꯪꯉꯨ ꯃꯇꯝ ꯀꯨꯏꯗ꯭ꯔꯕꯅꯤ ꯅꯍꯥꯛ ꯑꯅꯧꯕ ꯇꯥꯏꯕꯪ ꯑꯃꯗ ꯑꯃꯨꯛꯀꯁꯨ ꯍꯤꯡꯂꯒꯗꯕꯅꯤ ꯇꯥꯃꯅꯤꯅ ꯑꯗꯨ ꯌꯥꯔꯦ ꯈꯪꯉꯦꯕ ꯑꯩ ꯃꯇꯝꯗꯨ ꯁꯨꯔꯀꯥꯟꯗ ꯆꯪꯒꯦ ꯂꯥꯏꯗꯨꯅ ꯍꯦ ꯌꯥꯔꯣꯏꯅꯦ ꯌꯦꯡꯉꯨꯇꯣ ꯑꯩ ꯌꯦꯡꯍꯟꯒꯦ ꯌꯦꯡꯉꯨꯇꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯄꯥꯈꯠꯂꯤꯕ ꯃꯕꯨꯛ ꯀꯪꯂꯝꯕ ꯅꯨꯄꯤꯗꯨꯅ ꯍꯥꯝꯂꯝꯕ ꯑꯗꯨꯁꯤꯡꯗꯨ ꯄꯨꯟꯅ ꯎꯍꯜꯂꯤ ꯇꯨ ꯃꯁꯤ ꯇꯧꯍꯩꯔꯤꯕ꯭ꯔꯕ ꯃꯁꯤ ꯍꯧꯅꯕꯗꯤ ꯌꯦꯡꯉꯣ ꯍꯦ ꯆꯪꯅꯤꯡꯕ ꯀꯥꯟꯗ ꯆꯪꯕ ꯊꯣꯔꯛꯅꯤꯡꯕ ꯀꯥꯟꯗ ꯍꯦꯛꯇ ꯊꯣꯔꯛꯄ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯂꯥꯏ ꯃꯔꯛꯇ ꯅꯤꯡꯈꯥ ꯇꯝꯂꯤꯕ ꯀꯨꯁꯤꯔꯥꯁꯤ ꯇꯧꯔꯤꯁꯦ ꯌꯥꯗꯦ ꯆꯠꯂꯣ ꯊꯨꯅ ꯆꯠꯂꯣ ꯃꯅꯤꯅ ꯑꯩꯕꯨ ꯅꯈꯣꯏꯅ ꯃꯄꯣꯛ ꯀꯌꯥ ꯀꯌꯥ ꯄꯣꯛꯍꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯑꯍꯥꯟꯕꯒꯤ ꯃꯄꯣꯛꯇꯣ ꯑꯗꯨꯒꯨꯝꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯅꯨꯡꯁꯤꯕꯅꯤꯗ ꯏꯃꯥ ꯊꯣꯏꯕꯤꯆꯥ ꯑꯩꯒꯤ ꯊꯣꯏꯕꯤꯆꯥ ꯆꯥꯎꯊꯣꯏ ꯑꯄꯩ ꯃꯨꯅꯥꯟ ꯃꯄꯣꯛ ꯀꯌꯥ ꯄꯣꯛꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡꯗꯣ ꯑꯃꯠꯇ ꯐꯥꯎ ꯊꯦꯡꯅꯗꯦ ꯍꯦ ꯀꯅꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯊꯥꯞꯄ ꯂꯝꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯂꯝꯁꯤꯡꯗ ꯃꯄꯣꯛ ꯄꯣꯛꯍꯜꯂꯤꯕꯅ ꯍꯥꯏꯗꯨꯅ ꯂꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏꯅꯦꯍꯦ ꯍꯟꯗꯛꯀꯤ ꯅꯪꯒꯤ ꯃꯄꯣꯛꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯔꯒꯗꯕꯅꯤ ꯅꯪꯅ ꯍꯦꯛ ꯄꯥꯝꯕ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯗꯕꯅꯤ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯑꯁꯤ ꯃꯕꯨꯛ ꯍꯥꯝꯕꯁꯤꯗ ꯅꯨꯄꯤ ꯑꯁꯤ ꯄꯥꯈꯠꯂꯦ ꯏꯄꯥ ꯏꯍꯧꯗꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯄ ꯐꯪꯖꯔꯣꯏ ꯆꯠꯂꯣ ꯆꯪꯉꯣ ꯍꯦ ꯅꯤꯡꯉꯥꯏ ꯇꯧꯕꯗ ꯐꯖꯕ ꯁꯛꯁꯨ ꯅꯠꯇꯕ ꯑꯊꯤꯕ ꯑꯀꯤꯕ ꯁꯛꯇꯝ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯠꯈꯤꯔꯤꯕꯅꯤꯅꯦ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯅꯦꯕ ꯆꯠꯂꯣ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯃꯅꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇꯨ ꯄꯨꯔꯒ ꯆꯠꯀꯦ ꯇꯧꯏ ꯂꯥꯏꯗꯨꯅ ꯌꯥꯜꯂꯤ ꯍꯦ ꯂꯥꯏꯔꯤꯛꯇꯨ ꯄꯨꯔꯒ ꯆꯪꯕ ꯌꯥꯔꯣꯏ ꯍꯌꯦꯡ ꯅꯪꯅ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄꯗ ꯂꯥꯏꯔꯤꯛꯇꯨꯒ ꯄꯨꯟꯅ ꯐꯥꯎꯗꯣꯛꯄ ꯌꯥꯔꯣꯏꯅꯦ ꯂꯥꯏꯔꯤꯛꯇꯨ ꯊꯜꯂꯝꯃꯣ ꯇꯥꯃꯅꯤꯅ ꯉꯝꯃꯣꯏ ꯃꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯃꯄꯣꯛꯇ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯈꯤꯕ ꯂꯥꯏꯔꯤꯛꯅꯤ ꯂꯥꯏꯗꯨꯅ ꯑꯩ ꯈꯪꯉꯦ ꯍꯟꯗꯛꯀꯤ ꯅꯪꯒꯤ ꯃꯄꯣꯛꯁꯦ ꯑꯩꯅꯁꯨ ꯀꯔꯤꯒꯨꯝꯕ ꯀꯨꯝꯍꯩ ꯈꯔ ꯌꯦꯡꯅꯤꯡꯕꯗꯒꯤ ꯅꯪꯕꯨ ꯇꯥꯏꯕꯪꯗ ꯌꯥꯝꯅ ꯊꯨꯅ ꯊꯥꯕꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯣ ꯍꯌꯦꯡ ꯃꯇꯝ ꯑꯃ ꯅꯪꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯈ꯭ꯔꯕ ꯇꯨꯡ ꯑꯩꯒ ꯅꯪꯅ ꯊꯦꯡꯅꯔꯝꯕ ꯅꯪꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯀꯌꯥ ꯅꯪ ꯄꯨꯟꯅ ꯀꯥꯎꯈ꯭ꯔꯒꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯅꯣꯡꯃꯒꯤ ꯅꯤꯡꯁꯤꯡꯂꯛꯄ ꯐꯥꯎꯒꯗꯧꯔꯕꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯅ ꯄꯤꯔꯛꯀꯅꯤ ꯑꯩꯅ ꯁꯤꯟꯅꯔꯛꯀꯅꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯅꯪꯅ ꯅꯣꯡꯃ ꯊꯦꯡꯅꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯅꯪꯅ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯄꯗꯨꯅꯤ ꯑꯩꯅ ꯀꯨꯝꯍꯩ ꯌꯦꯡꯒꯗꯧꯔꯤꯕꯁꯦ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯅꯍꯥꯛꯁꯦ ꯑꯩꯅ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯕꯒꯤꯗꯃꯛꯇ ꯇꯥꯏꯕꯪꯗ ꯊꯥꯕꯅꯤ ꯆꯠꯂꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯅꯪꯅ ꯇꯥꯅꯤꯡꯕ ꯀꯥꯔꯟ ꯇꯥꯔꯨꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯂꯨꯔꯣ ꯆꯠꯂꯣ ꯇꯥꯃꯅꯤꯁꯨ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯔꯕ ꯇꯨꯡꯗꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯪꯅꯕ ꯂꯥꯛꯏ ꯂꯥꯏ ꯑꯗꯨꯅ ꯁꯣꯜꯍꯧꯔꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯀꯨꯝꯍꯩꯁꯦ ꯇꯥꯃꯅꯤ ꯇꯥꯡꯇꯦꯟ ꯀꯤꯆꯨꯕꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯂꯤꯂꯥ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯇꯥꯃꯅꯤ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯊꯔꯛꯄꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯕꯨꯛ ꯍꯥꯝꯂꯝꯕ ꯀꯤꯔꯝꯕ ꯄꯥꯈꯠꯂꯝꯕ ꯀꯞꯂꯝꯕ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯕꯨꯛ ꯑꯁꯤ ꯖꯔ ꯀꯟꯈꯠꯂꯛꯏ ꯇꯥꯃꯅꯤꯅ ꯊꯣꯛꯈꯤꯕꯗꯁꯨ ꯊꯋꯥꯏꯗ ꯊꯋꯥꯏ ꯊꯣꯛꯈꯤꯕ ꯅꯠꯇꯦ ꯍꯛꯆꯥꯡꯗꯁꯨ ꯄꯨꯟꯅ ꯌꯥꯎꯅ ꯊꯣꯛꯈꯤꯕꯗꯨꯅ ꯃꯕꯨꯛ ꯑꯁꯤ ꯍꯥꯝꯈꯤꯕꯅꯤ ꯇꯥꯏꯕꯪꯗꯗꯤ ꯃꯁꯤ ꯑꯣꯏꯊꯣꯛꯀꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯗꯗꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯊꯣꯛꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯕꯨꯛ ꯀꯟꯈꯠꯂꯛꯄꯗꯣ ꯅꯨꯄꯥꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯎꯔꯛꯏ ꯀꯟꯈꯠꯂꯛꯏ ꯅꯨꯄꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯃꯕꯨꯛꯇ ꯄꯥꯏꯅ ꯌꯦꯡꯅ ꯍꯩꯃꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯑꯉꯛꯄ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯊꯣꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒ ꯅꯨꯄꯥꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯕꯨ ꯍꯌꯦꯡ ꯃꯥꯏꯕꯤꯔ ꯀꯩꯅꯣꯝꯇ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯁꯥ ꯂꯨꯝꯂꯤꯉꯩ ꯃꯇꯝꯗ ꯂꯥꯏꯇꯤꯜ ꯑꯃ ꯌꯦꯡꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯗꯦ ꯅꯈꯣꯏ ꯅꯄꯥꯡꯒꯜ ꯁꯣꯟꯕꯅꯤ ꯅꯁꯥ ꯁꯣꯟꯕꯅꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇꯅꯨꯡꯗ ꯊꯣꯛꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯌꯦꯡꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯌꯥꯗꯦ ꯅꯨꯃꯤꯗꯥꯡ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯁꯦ ꯇꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕꯗꯨꯅ ꯇꯨꯝꯂꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯄꯨꯡ 11:30 ꯇꯥꯔꯛꯄ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯔꯛꯂꯤ ꯃꯥꯒꯤ ꯃꯕꯨꯛꯇ ꯌꯥꯎꯔꯤꯕ ꯇꯥꯃꯅꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕ ꯑꯍꯥꯟꯕ ꯃꯥꯒꯤ ꯃꯄꯣꯛꯇ ꯃꯥꯅ ꯉꯥꯎꯖꯈꯤꯕ ꯊꯦꯡꯅꯈꯤꯕ ꯊꯣꯏꯕꯤꯆꯥꯁꯦ ꯅꯤꯡꯁꯤꯡꯂꯛꯄ ꯃꯥꯜꯂꯦ ꯃꯕꯨꯛ ꯃꯅꯨꯡꯗꯒꯤ ꯇꯨꯝꯅ
ꯃꯥꯅ ꯏꯃꯥ ꯊꯣꯏꯕꯤꯆꯥ ꯏꯃꯥ ꯊꯣꯏꯕꯤꯆꯥ ꯑꯗꯨꯝ ꯁꯣꯜꯂꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯕꯨꯛꯇ ꯌꯥꯎꯗꯨꯅ ꯃꯥꯅ ꯁꯣꯜꯂꯤꯕ ꯉꯥꯡꯂꯤꯕ ꯀꯌꯥ ꯑꯁꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯥꯒꯤ ꯗꯤꯍꯦꯗ ꯃꯥꯒꯤ ꯏꯟꯗ꯭ꯔꯤꯗ ꯐꯥꯎꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯥꯁꯨ ꯃꯆꯤꯜ ꯑꯗꯨ ꯂꯥꯎꯅ ꯂꯥꯎꯅ ꯀꯥꯔꯗꯨꯅ ꯏꯃꯥ ꯊꯣꯏꯕꯤꯆꯥ ꯑꯗꯨꯝ ꯁꯣꯜꯂꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯣꯏꯅ ꯇꯣꯏꯅ ꯁꯣꯜꯂꯕꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯤꯁꯤꯜꯂꯛꯏ ꯑꯦ ꯅꯨꯄꯤ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯦ ꯅꯨꯄꯤ ꯇꯥꯕ꯭ꯔꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯇꯣꯏꯅ ꯇꯣꯏꯅ ꯂꯦꯡꯍꯜꯂꯤ ꯑꯗꯨꯕꯨ ꯃꯕꯨꯛ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯁꯣꯜꯂꯤꯕ ꯉꯥꯡꯂꯤꯕꯅꯤನ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯤꯠ ꯑꯗꯨ ꯁꯨꯡꯁꯤꯡ ꯑꯗꯨꯝ ꯁꯣꯜꯂꯤ ꯏꯃꯥ ꯊꯣꯏꯕꯤꯆꯥ ꯑꯩꯅ ꯀꯔꯝꯅ ꯃꯤꯡ ꯑꯁꯤ ꯀꯧꯒꯅꯤ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯅꯨꯄꯤ ꯑꯃꯗ ꯑꯩꯅ ꯏꯃꯥ ꯀꯔꯝꯅ ꯍꯥꯞꯀꯅꯤ ꯑꯗꯨꯕꯨ ꯀꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯧꯔꯒꯦ ꯏꯃꯥ ꯊꯣꯏꯕꯤꯆꯥ ꯑꯗꯨꯝ ꯇꯣꯏꯅ ꯁꯣꯜꯂꯤ ꯅꯨꯄꯥ ꯑꯗꯨ ꯄꯥꯈꯠꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯃꯂꯥꯛꯅꯔꯕ꯭ꯔꯥ ꯃꯪ ꯎꯕꯗ ꯍꯦꯟꯖꯤꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯟꯖꯤꯟ ꯂꯦꯡꯍꯜꯂꯤ ꯑꯗꯨꯕꯨ ꯃꯤꯠꯁꯨ ꯄꯥꯡꯗ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯃꯤꯠ ꯁꯤꯡꯃꯜꯂꯛꯇ꯭ꯔꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯈꯠꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏꯕ ꯄꯨꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯖꯣꯔ ꯍꯩꯖꯤꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯈꯛꯇꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯁꯣꯔ ꯑꯗꯣ ꯀꯟꯅ ꯐꯤꯡꯅ ꯍꯣꯜꯂꯗꯨꯅ ꯑꯦ ꯀꯩꯅꯣ ꯅꯨꯄꯥ ꯉꯥꯎꯕ꯭ꯔꯥ ꯅꯪꯗꯦ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯞꯅ ꯈꯨꯝꯃꯤ ꯉꯥꯎꯔꯤꯗꯤ ꯅꯪꯅꯤꯅꯦ ꯑꯩ ꯅꯠꯇꯦꯅꯦ ꯇꯨꯝꯂꯤꯕꯅꯤꯅ ꯇꯨꯝꯅꯤꯡꯁꯨ ꯇꯨꯝꯗꯦ ꯅꯕꯨꯛ ꯑꯃꯨꯛ ꯍꯥꯝ ꯑꯃꯨꯛ ꯀꯪ ꯇꯧꯕ ꯅꯪꯅ ꯏꯁ ꯑꯃꯨꯛꯁꯨ ꯊꯣꯏꯕꯤꯆꯥ ꯑꯩ ꯅꯪ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯏꯃꯥ ꯑꯗꯨꯗ ꯀꯞꯄ ꯍꯥꯏ ꯍꯦ ꯅꯨꯄꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯕꯨ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕ꯭ꯔꯥꯅꯦ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯅꯪ ꯍꯌꯦꯡ ꯗꯣꯛꯇꯔ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯗꯣꯛꯇꯔꯗ ꯉꯟꯅ ꯆꯠꯁꯦ ꯅꯪꯒꯤ ꯅꯑꯣꯡ ꯇꯧꯁꯤ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯍꯥꯟꯕ ꯏꯆꯥꯅꯤ ꯑꯩꯈꯣꯏꯒꯤ ꯐꯪꯒꯗꯧꯔꯤꯕꯁꯦ ꯐꯠꯇ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯁꯦ ꯐꯖꯅ ꯇꯨꯝꯃꯨꯁꯦ ꯅꯨꯄꯥꯗꯨꯅ ꯐꯖꯅ ꯊꯦꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯨꯝꯍꯜꯂꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯅꯤ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯕꯗ ꯅꯨꯄꯥꯗꯨꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯄꯤꯗꯨꯗꯤ ꯃꯉꯣꯟꯗ ꯐꯝꯍꯧꯔꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯊꯕꯛ ꯑꯃꯈꯛ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯊꯕꯛꯇꯨ ꯍꯦꯛ ꯆꯠꯀꯦꯅ ꯊꯣꯛꯄ ꯃꯇꯝꯗ ꯊꯣꯡꯒꯥꯜ ꯃꯆꯤꯟꯗ ꯅꯨꯄꯤ ꯃꯆꯥ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯉꯥꯡ ꯃꯆꯥ ꯑꯃꯈꯛꯅꯤ ꯅꯨꯄꯥꯗꯨꯅ ꯎꯔꯨꯔꯦ ꯑꯗꯨ ꯎꯕꯗꯒꯤ ꯅꯨꯄꯥꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯧꯏ ꯑꯣꯏ ꯑꯕꯦꯝ ꯑꯁꯤꯗ ꯂꯥꯎꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨ ꯆꯪꯂꯛꯏ ꯅꯪꯒꯤ ꯃꯤꯡꯗꯨꯕꯨ ꯊꯣꯏꯕꯤꯆꯥ ꯍꯥꯏꯗꯥꯏꯅꯦ ꯑꯉꯥꯡ ꯑꯗꯨꯁꯨ ꯎꯝꯍꯥꯗꯨꯅ ꯈꯨꯝꯃꯤ ꯈꯪꯗꯦꯅꯦ ꯅꯗꯣꯝꯆꯥꯗꯣ ꯉꯔꯥꯡꯗꯤ ꯅꯪꯒ ꯃꯤꯡ ꯃꯥꯟꯅꯕ ꯑꯃꯈꯛ ꯁꯣꯜꯂꯒ ꯂꯩꯍꯧꯕꯅꯤ ꯂꯥꯎꯅꯦ ꯆꯪꯉꯨꯁꯤ ꯂꯥꯎꯅꯦ ꯑꯩꯈꯣꯏꯗ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯒ ꯆꯠꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤ ꯃꯉꯣꯟꯗ ꯐꯝꯂꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯗꯨꯅ ꯍꯣꯏ ꯇꯨ ꯅꯪꯅ ꯉꯔꯥꯡ ꯃꯪꯉꯣꯏ ꯀꯔꯤꯑꯣꯏ ꯁꯣꯟꯕ ꯊꯣꯏꯕꯤꯆꯥ ꯍꯥꯏꯕꯗꯣ ꯑꯁꯤꯗ ꯂꯥꯛꯏꯗꯣ ꯑꯁꯤ ꯑꯉꯥꯡꯁꯦ ꯊꯣꯏꯕꯤꯆꯥ ꯀꯧꯕꯅꯤ ꯊꯣꯏꯕꯤꯆꯥ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯇꯣꯏꯅ ꯄꯟꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯐꯝꯂꯝꯕ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ ꯃꯕꯨꯛ ꯑꯁꯤꯗ ꯄꯪꯀꯥꯎꯗ ꯀꯥꯎꯕꯒꯨꯝ ꯇꯧꯔꯛꯏ ꯍꯣꯏꯃ ꯁꯤꯔꯦ ꯍꯩꯃ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯝꯂꯝꯕ ꯅꯨꯄꯤꯁꯤ ꯁꯟꯖꯥꯔꯛꯏ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯩꯃ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯊꯣꯏꯕꯤꯆꯥ ꯀꯧꯕ ꯑꯉꯥꯡ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯒ ꯑꯗꯨꯝꯅ ꯊꯣꯏꯕꯤꯆꯥ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯁꯤ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯍꯩꯃ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯟ ꯁꯥꯔꯒ ꯍꯟꯗꯛꯇꯤ ꯃꯪꯒꯣꯜ ꯑꯁꯤꯗ ꯃꯥ ꯁꯟ ꯁꯥꯡ ꯆꯦꯟꯕ ꯍꯧꯔꯛꯏ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯥꯟꯅꯩ ꯑꯗꯨꯒ ꯐꯥꯏ ꯅꯨꯄꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯕꯨ ꯂꯥꯏꯀꯟꯅꯩ ꯊꯣꯏꯕꯤꯆꯥꯒꯤ ꯃꯤꯡ ꯄꯟꯕ ꯌꯥꯗ꯭ꯔꯦ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯕꯨꯛꯇ ꯌꯥꯎꯔꯤꯕ ꯇꯥꯃꯅꯤꯒꯤ ꯊꯋꯥꯏꯁꯤꯅ ꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯄꯪꯀꯥꯎꯗ ꯀꯧꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯗꯣ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯩ ꯋꯥꯔꯤ ꯁꯥꯔꯒꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯆꯥꯗꯣ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯆꯣꯏꯔꯣꯜ ꯂꯣꯟꯕ ꯑꯍꯣꯡꯕ ꯀꯌా ꯂꯥꯛꯄ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯄꯁꯤꯗ ꯅꯨꯄꯥꯗꯣ ꯊꯕꯛ ꯆꯠꯇ꯭ꯔꯦ ꯗꯣꯛꯇꯔꯗꯨꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯍꯣꯁꯄꯤꯇꯥꯜ ꯇꯝꯕ ꯂꯥꯛꯏ ꯑꯣꯇꯣ ꯑꯃ ꯋꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯅꯤ ꯑꯣꯇꯣ ꯃꯅꯨꯡꯗ ꯇꯣꯡꯕ ꯃꯇꯝꯗꯁꯨ ꯅꯨꯄꯤ ꯑꯁꯤ ꯃꯁꯥꯁꯤ ꯐꯔ ꯍꯥꯏ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯔꯦ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯀꯝꯗꯧꯔꯤ ꯑꯉꯛꯄꯒꯤ ꯊꯧꯗꯣꯛ ꯍꯥꯏꯕꯗꯨꯅꯤ ꯒꯥꯏꯅꯤꯒꯤ ꯗꯣꯛꯇꯔ ꯎꯅꯅꯕ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯔꯤ ꯃꯃꯥꯡꯗ ꯃꯤ ꯑꯃꯅꯤ ꯆꯪꯈ꯭ꯔꯦ ꯇꯤꯀꯦꯠ ꯄꯥꯏꯗꯨꯅ
ꯃꯈꯣꯏꯅ ꯉꯥꯏꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯅꯨꯄꯤ ꯑꯅꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯈꯣꯏꯁꯨ ꯇꯨꯡꯗ ꯃꯥꯡꯗ ꯑꯗꯨꯝ ꯆꯠꯂꯛꯏ ꯃꯈꯣꯏꯒꯤꯁꯨ ꯊꯥ 7-9 ꯁꯨꯔꯕꯖꯥꯠꯅꯤ ꯆꯠꯂꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗꯒꯤꯅꯤ ꯃꯔꯤ ꯃꯇꯥ ꯃꯆꯤꯟ ꯃꯅꯥꯎ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯑꯃꯅ ꯍꯥꯟꯅ ꯆꯠꯂꯛꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯃꯃꯨꯛ ꯆꯠꯂꯛꯄꯅꯤ ꯑꯗꯨꯕꯨ ꯉꯥꯏꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯃꯅꯥꯛ ꯅꯛꯅ ꯑꯗꯨꯝ ꯐꯝꯃꯤꯟꯅꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯦꯛ ꯐꯝꯃꯤꯟꯅꯈꯤꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯃꯥꯒꯤ ꯃꯕꯨꯛꯇ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯍꯣꯏ ꯏꯃꯥ ꯁꯤꯔꯦ ꯏꯃꯥ ꯄꯨꯛꯇ ꯀꯥꯎꯔꯦ ꯍꯥꯏꯗꯨꯅ ꯈꯣꯏꯂꯥꯎꯗ ꯂꯥꯎꯅꯩ ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯐꯥꯖꯤꯜꯂꯦ ꯊꯦꯝꯖꯤꯜꯂꯤ ꯑꯗꯨꯕꯨ ꯑꯍꯨꯝ ꯑꯁꯦ ꯃꯨꯟꯅꯁꯨ ꯌꯦꯡꯅꯔꯒ ꯑꯣ ꯁꯤꯔꯦ ꯄꯨꯛꯇ ꯀꯥꯎꯔꯦ ꯍꯥꯏꯕꯁꯦ ꯇꯠꯇꯅ ꯍꯥꯏꯅꯩ ꯀꯔꯤ ꯃꯇꯧꯕꯨ ꯑꯣꯏꯔꯤꯒꯕ ꯑꯉꯛꯄ ꯃꯑꯣꯡꯅꯤ ꯃꯁꯤꯗꯒꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯅꯨꯡꯗ ꯌꯦꯡꯂꯝꯕ ꯃꯤ ꯑꯗꯣ ꯂꯣꯏꯔꯕ ꯃꯥꯜꯂꯦ ꯇꯥ ꯃꯅꯤ ꯄꯣꯛꯀꯗꯧꯔꯤꯕ ꯃꯃꯥ ꯑꯗꯨꯕꯨ ꯍꯥꯟꯅ ꯃꯥꯒꯤ ꯅꯨꯄꯥꯒ ꯀꯣꯟꯅꯅ ꯆꯠꯂꯛꯎ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯆꯪꯉꯤ ꯗꯣꯛꯇꯔꯅ ꯋꯥ ꯍꯪꯉꯤ ꯋꯥꯔꯤ ꯁꯥꯏ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯌꯦꯡꯂꯨꯕꯒꯤ ꯆꯦ ꯆꯥꯡ ꯈꯨꯗꯤꯡꯃꯛ ꯌꯦꯡꯍꯜꯂꯤ ꯃꯇꯝ ꯈꯔꯗꯤ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥꯗ ꯍꯣꯡꯂꯛꯄ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯅꯨꯄꯥ ꯑꯁꯤꯅ ꯇꯝꯂꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯃꯥꯅ ꯇꯨꯝꯅ ꯆꯨꯔ ꯂꯣꯟꯕ ꯊꯣꯏꯕꯤꯆꯥ ꯀꯧꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯕꯨꯛꯇ ꯀꯥꯎꯔꯦ ꯍꯥꯏꯔꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯌꯦꯡꯍꯜꯂꯤ ꯑꯁꯤꯕꯨ ꯃꯇꯝ ꯁꯨꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯅꯤꯡꯅ ꯍꯪꯉꯤ ꯑꯁꯨꯝꯅ ꯍꯪꯅꯤꯡꯉꯩ ꯑꯁꯣꯝ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯅꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯐꯤꯕꯝꯁꯤꯡ ꯃꯑꯣꯡ ꯌꯥꯝ ꯇꯥꯔꯛꯇ꯭ꯔꯦ ꯃꯈꯣꯏꯁꯨ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯄꯨꯟꯅ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯄꯔꯦꯡ ꯁꯥꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯐꯝꯍꯜꯂꯔꯦ ꯑꯗꯨꯒ ꯗꯣꯛꯇꯔꯅ ꯃꯊꯪ ꯋꯥ ꯍꯪꯉꯤ ꯑꯅꯤꯁꯨꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤ ꯃꯥꯒꯤ ꯋꯥ ꯍꯪꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯇꯝꯃꯤ ꯅꯨꯄꯤꯗꯨꯅꯁꯨ ꯍꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯏꯅ ꯍꯥꯏꯔꯤ ꯗꯣꯛꯇꯔ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯇꯠꯇꯅ ꯍꯧꯔꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯇꯨꯝꯕ ꯈꯨꯗꯤꯡꯒꯤ ꯈꯥꯃꯦꯟ ꯆꯥꯒꯦ ꯍꯥꯏ ꯑꯁ ꯀꯔꯤ ꯈꯥꯃꯦꯟꯅꯣ ꯍꯪꯂꯁꯨ ꯀꯔꯤꯅꯣ ꯈꯨꯝꯗꯦ ꯇꯨꯝꯕ ꯈꯨꯗꯤꯡꯒꯤ ꯃꯃꯤꯠꯇꯤ ꯄꯥꯡꯗꯦ ꯃꯪ ꯑꯗꯨꯝ ꯎꯔꯕ ꯃꯥꯜꯂꯦ ꯀꯔꯤ ꯈꯥꯃꯦꯟꯅꯣ ꯁꯤꯕꯣ ꯗꯣꯛꯇꯔ ꯀꯔꯝꯕ ꯈꯥꯃꯦꯟꯅꯣ ꯃꯥꯅ ꯆꯥꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯋꯥꯔꯨ ꯇꯥꯕꯗ ꯗꯣꯛꯇꯔꯗꯣ ꯋꯥꯈꯜ ꯑꯃꯗ ꯈꯜꯂꯨꯔ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛꯇꯪ ꯅꯣꯛꯏ ꯑꯗꯨꯕꯨ ꯗꯣꯛꯇꯔꯗꯨꯅꯁꯨ ꯀꯔꯤ ꯈꯥꯃꯦꯟꯅꯣ ꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯗꯨꯗꯤ ꯐꯖꯅ ꯍꯪꯂꯒ ꯑꯃꯗꯤ ꯄꯤꯖꯕ ꯃꯊꯧ ꯇꯥꯏ ꯑꯁꯨꯝꯅ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯆꯥꯅꯤꯡꯕ ꯄꯤꯖꯗꯕꯁꯦ ꯍꯌꯦꯡꯋꯥꯏ ꯑꯉꯥꯡ ꯑꯗꯨ ꯃꯇꯤꯟ ꯇꯥꯕ ꯅꯤꯡꯕ ꯊꯨꯡꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯥꯏꯅꯩ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯑꯩꯈꯣꯏꯅꯗꯤ ꯈꯪꯗꯦ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯥꯅ ꯆꯥꯅꯤꯡꯕꯗꯤ ꯈꯔ ꯄꯤꯖꯧ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯩ ꯍꯪꯗꯕꯅꯤ ꯑꯇꯩ ꯃꯇꯝꯗꯗꯤ ꯑꯩꯅ ꯃꯇꯣꯏꯅ ꯄꯤꯔꯁꯨ ꯆꯥꯗꯦ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯈꯨꯗꯤꯡꯒꯤ ꯍꯥꯏꯕꯅꯤ ꯗꯣꯛꯇꯔ ꯃꯥꯒꯤꯁꯤꯕꯨ ꯑꯁ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯗ ꯗꯣꯛꯇꯔ ꯑꯁꯨꯝꯅ ꯑꯃ ꯍꯥꯏꯔꯤ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯄꯣꯛꯀꯗꯧꯔꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯇꯥꯡꯇꯦꯟ ꯏꯇꯥꯎ ꯇꯥꯡꯇꯦꯟ ꯃꯍꯥꯛꯇꯤ ꯈꯥꯃꯦꯟ ꯑꯃ ꯆꯥꯔꯨꯕꯗꯒꯤ ꯃꯗꯨꯒꯤ ꯁꯥꯞꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯈꯤꯕꯅꯤ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯇꯨꯝꯕ ꯈꯨꯗꯤꯡꯒꯤ ꯃꯪꯑꯣꯏ ꯍꯥꯋꯣꯏ ꯀꯔꯤꯑꯣꯏ ꯃꯕꯨꯛꯇ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯁꯣꯟꯕꯗꯣ ꯃꯥꯅ ꯇꯥꯏꯕꯪꯗ ꯍꯥꯏꯖꯕꯅꯤ ꯃꯊꯪꯒꯤꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤ ꯗꯣꯛꯇꯔꯗꯨꯅ ꯃꯊꯪꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥꯒꯤꯁꯨ ꯊꯥ ꯀꯌꯥ ꯁꯨꯔꯕꯅꯣ ꯌꯦꯡꯉꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯊꯥ ꯆꯥꯡꯆꯠꯇ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯒꯤ ꯋꯥꯔꯤ ꯇꯝꯂꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯗꯣꯛꯇꯔ ꯑꯩꯒꯤꯁꯤꯗꯤ ꯊꯣꯏꯗꯣꯛꯄ ꯑꯇꯩꯗꯤ ꯇꯧꯗꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯁꯤꯡ ꯂꯥꯛꯏ ꯑꯩ ꯃꯥꯒ ꯇꯨꯃꯤꯟꯅꯕ ꯐꯥꯎꯕ ꯀꯤꯔꯕꯅꯤ ꯗꯣꯛꯇꯔꯗꯨꯅ ꯀꯔꯤ ꯀꯝꯗꯧꯔꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤ ꯍꯟꯗꯛ 7-8 ꯁꯨꯔꯦ ꯇꯨꯝꯕ ꯈꯨꯗꯤꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯀꯣꯛꯇꯅ ꯋꯥꯏꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯃꯤꯠꯇꯤ ꯄꯥꯡꯗꯦ ꯃꯆꯤꯜ ꯑꯗꯨ ꯀꯟꯅ ꯂꯥꯎꯅ ꯀꯥꯔꯒ ꯑꯗꯨꯝ ꯉꯥꯡꯉꯤ ꯑꯩꯅ ꯀꯔꯤꯅꯣ ꯍꯪꯉꯤ ꯃꯤꯁꯨ ꯁꯤꯡꯗꯦ ꯃꯥꯅ ꯃꯤꯠꯁꯤꯡꯂꯛꯄ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯉꯥꯡꯂꯤꯕ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯈꯪꯗꯦ ꯉꯥꯡꯗꯦ ꯍꯥꯏ ꯑꯁꯨꯝ 9 ꯁꯨꯔꯦ ꯀꯔꯤꯅꯣ ꯗꯣꯛꯇꯔ ꯃꯁꯥ ꯂꯨꯝꯕ ꯃꯤꯔꯣꯟꯕ ꯊꯥ 9 ꯁꯨꯕ ꯅꯨꯄꯤꯁꯤꯕꯨ ꯑꯁꯨꯝꯅ ꯇꯧꯅꯕ꯭ꯔꯥ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕꯅ ꯐꯪꯖꯒꯗꯕ ꯏꯆꯥꯅꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯉꯥꯡ ꯎꯅꯕꯗ ꯋꯥꯈꯜ ꯆꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯥꯈꯠꯄ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯗꯣꯛꯇꯔꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯊꯦꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯅꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯗꯣꯛꯇꯔꯗꯨ ꯌꯥꯝꯅ ꯉꯛꯂꯦ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯐꯪꯖꯒꯗꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡꯅ
ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯄꯥꯈꯠꯅ ꯍꯪꯉꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯇꯝꯂꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯁꯥ ꯃꯁꯥꯗꯤ ꯈꯪꯖꯗꯕꯅꯤꯅ ꯑꯩꯕꯨ ꯉꯥꯡꯈꯤꯕ꯭ꯔꯥ ꯑꯩꯕꯨ ꯍꯥꯏꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯪꯉꯤ꯫ ꯗꯣꯛꯇꯔꯅꯁꯨ ꯃꯈꯣꯏꯒꯤꯗꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔ ꯏꯔꯛꯀꯅꯤ, ꯃꯇꯝ ꯋꯥꯠꯂꯤ, ꯑꯗꯨꯒꯤ ꯃꯇꯝꯗ ꯂꯥꯎ ꯑꯁꯤꯗ ꯂꯥꯎ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯇꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯁꯨ ꯑꯍꯨꯝ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯃꯤꯆꯥꯟꯅꯔꯕ ꯃꯥꯜꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯍꯦꯛ ꯃꯤꯆꯥꯟꯅꯕꯒ ꯑꯉꯛꯄ ꯁꯥꯊꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯊꯣꯛꯏ꯫ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯛꯇꯦ꯫ ꯃꯤꯆꯥꯟꯅꯗꯨꯅ ꯑꯃꯁꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡꯁꯨ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯗꯣꯛꯇꯔꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯡꯁꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤ ꯍꯦꯛꯇ ꯀꯨꯟꯊꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯍꯥꯟꯕ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯀꯝꯗꯧꯔꯛꯂꯤ? ꯀꯞꯈꯠꯂꯛꯏ꯫ ꯏꯃꯥ ꯊꯣꯏꯕꯤꯆꯥ, ꯏꯃꯥ ꯊꯣꯏꯕꯤꯆꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯠꯂꯛꯏ꯫ ꯑꯅꯤꯁꯨꯕ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯀꯝꯗꯧꯔꯤ? ꯃꯤꯠ ꯑꯗꯨ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯈꯥꯃꯦꯟ ꯄꯤꯌꯣ, ꯈꯥꯃꯦꯟ ꯄꯤꯌꯣ, ꯈꯥꯃꯦꯟ ꯄꯤꯌꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯕꯨꯛꯇ ꯀꯟꯅ ꯄꯥꯏꯔꯒ ꯀꯣꯛꯇꯅ ꯋꯥꯏꯅꯤꯍꯦ, ꯀꯣꯛꯇꯅ ꯋꯥꯏꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯤꯠꯁꯤꯡ ꯑꯁꯤ ꯁꯨꯡꯀꯞ ꯈꯞꯇꯦ꯫ ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯗ ꯗꯣꯛꯇꯔ, ꯑꯁꯤꯒꯤ ꯃꯇꯧꯁꯤꯅꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯦ꯫ ꯗꯣꯛꯇꯔꯁꯨ ꯑꯉꯛꯄꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯑꯅꯥꯕ ꯃꯤꯔꯣꯟꯕꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤ ꯑꯃꯨꯛꯁꯨ ꯀꯟꯅ ꯅꯣꯟꯊꯈ꯭ꯔꯒ ꯑꯣ ꯏꯃꯥ ꯁꯤꯔꯦ, ꯄꯨꯛꯇ ꯀꯥꯎꯔꯦ ꯍꯥꯏꯗꯨꯅ ꯄꯥꯛꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯑꯁꯤꯒꯤ ꯀꯔꯟ ꯇꯥꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯡ ꯑꯁꯤꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯀꯔꯟ ꯍꯟꯗꯕ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯨ꯫ ꯍꯌꯦꯡ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ꯫ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫